Hidak langthak leibada awaba mayoknariba singi yenglaga Dr. Singna hidak thabada mamalsu hongba aphaba hidak su oiba generic hidak sing oina thabiyu haina Health Minister Dr. Sapam Ranjan appeal toukhre. Wafamasi gender-based violence and medical legal care for survivors victims of sexual violence scheme launch tauba amadi hiramasigi matangda pangthokpa nomagi oiba awareness program da Minister Dr. Sapam Ranjana phongdokhibane. Directorate of Family Welfare Services amadi State Health Mission NHM Manipuri Sinduna ngasi Hotel Imphal gi sangai hol da pangthokpa thoramaduda Health Minister Dr. Sapam Ranjana hai lengak asina statusigi miyam singa si yariba makhai mangzong nana anaba sing leitana ba thorang kya paikhatuna lakli anaba sing yariba makhai sen changhandana layeng bangamna ba lengak asina akan mamideng thamlibane masi mapung fana thabakta onthongna ba hotnabada health sector da leiriba tongan ba department singna koksung sinaba mathautai naraklaba matamda hidak langthak leibada awaba mayoknaba miyoi kya leitaba nate Pibam asi khangna Dr. Singna mamalsu hongba aphaba hidak su oiba Prime Minister Narendra Modi gi mideng makhada leibag asigi tongan mafam singda hangdogliba jan ausadi kendra singda fangliba generic hidak sing asi oina prescribe thabiyu ngasi pangthokliba awareness program asi khara hena pak chauna pangthokpa mathautai loinana hiramasigi matangda tongan ba department singi official kya yauna workshop ama pangthokpa kanagali khali hainasu mahang makhata ki Store dagi piri ba hidak sing do jaga jaga yaw yamna kopna yengjanduna yawansi haidana khanjari ba wakhallon do prajadu dagi yare me kai paisa changdana bade generic medicine gi hidak se do khara akoi leibangam ba yarunguni leibangam ba hidak lupa lising manga satlaga hidak leiba to society magi ke family yarunguni adubo akoi lupa cham puthoga Hidak leibangam the family yawe. It is true an experience that I'm telling you. Praza thingaba as a people, as a person who's dealing with people at various society level thikba matamji da hidak pachamagi hidak leiba phangdabi yawe. Aduda akoina lupa lising ani hidak leibu cho haragati hidak tu chadadana ngamdana togibi. Aduna akoi jana ausidi gi hidak ta koina saiji riba koi generic se Manipuri zo koi Sigi Kendra yam Kalabana, Sigi Hidak Sizokwe, Yarimaki prescribe the Bina Binamak, doctors, Singzida, appeal to Zeri. Maduga Mari Lainana, Social Welfare Director Ngangum Utam Nahai, Gender Based Violence, the Physical Violence Kagnatana, Psychological Amadi Economic Violence Suthoi. Psychological amadi economic violence asi evidence puthopada awaba ama oiba maramna violence asigi matangda legal action laukhatpada khurau thangdaba nate masi aikhoina kupna neinaba ma changi gender based violence ki matang asi neinarakpa matamda marginalized group sing maru oina gay transgender lesbian sex worker amadi PWD singna thengnariba awaba sing neinaba changi loinana angang singda chatharakpa violence sing kupna khanaba mathautai angang singda sathaba violence ki matangda aikhoina pokso act Ningthina khangba tangai fade amaromda nupi singda violence athaba sing thingnaba lengakna tongan ba thausil kya paikhali hiramasigi matangda social welfare department na statusigi district tarataruk magda one stop center hangdoktuna awamai sananglaba nupi singidamag mateng pangnaba honari violence ki saitheng phanglaba nupi singna helpline number 181 da phone tawraktuna mateng lobiyu department na matampumna magda mateng pangnaba honari haina mahangna makhata ki Akhuna gender based violence haraga mayamna kaman kokta phaklawna phawbase nupi da angang da otpadu khaktang uiya nupa da su thoe haibasi khandaba leiri nupa da su thokpa leiri nupa sen thoksadaba natraga magi physically hana handicap oiramdraga su oiraba matung phibam chadana leira kanda nupi sina wamalakpadagi senthum imungi pusalakpada wamalakpadagi tati tawai tawbidana mayama Ningba kaina wakhal nungaitana wakhal leina galoinana leiba mayama su leiri angang da tholakpa matamda karmaina tawgdagi haibasi masu akhoi medical practitioners sing si loina khangminaba ma mathau tari angang da sexual violence oiragadi pokso oidoini aduna pokso gi case si magi family na report tawdrasu angang masasina complaint tawdrasu Kaigumba doctor dama se hakchang nungaiti aduni adani hana layeng balak pamatamda doctor jina samasi sexual violence ni rape ni asi khangraba matungda kaigumba report tawda targadi doctor doina jail changane
Ngasigi thawram aduda Health Minister Dr. Sapam Ranjan, Health and Family Welfare ki Commissioner Pradeep Kumar Jha, Family Welfare Services ki Director Dr. L. Tomcha Khuman, NHM Manipur ki State Mission Director Dr. Somorsin Ningomba Mamadi, Social Welfare ki Director NG Utamna Mathang Sena, Chief Guest President Amadi Guest of Honor oina saryaki.